ngasi phongkiba tongan-tonganba pausesing amadi social media dagi lokhatjaba pausingi update pijari ahanbada maruoiba pau UKNA na landlordry yam watli Sisipurgi yumthong khudingi lupa chawnga pirakadabani haina notice thokre mamangdasu educational oiba institution khudingmaksu lupa lakh manga piyu haibagi watho oikibani police personnel amagi nupi ijat manghanba amadi matai manaw hatpada maru oina senaba PDF ki Kuki zo ani military army na fakre loinana N Biren Singhagi official Facebook account dagi lokhatjage TV discussion amadi public platform da yaubiriba ngangbiriba pumna mangna ka henba wahai wata imung manung puna taba yadaba wangang changang sijinabiganu TV anchor singnasu control tobiyu haina phongdorakre Sisipurgi jungle phawraga Barma rom dagi drug pudok pusin tawba Kuki hanbuba jamkhampau kauba ama sop case chama konana pare separate administration ki demand kansinaba Kuki zo CSO su group MLA singna Shillong da mifam pangthokadauri Kangla future news update Manipur numit humnigi manungda sangjarakadabani haina KCP taibanganba group na warning tawkhre naha ama siraga leiramle separate administration ki demand kansinaba Kuki zo CSO su group MLA singna Shillong da mifam pangthokadauri Kuki zo kangluki leiriba tongan-tonganba civil society group India lenga ka suspension of operation sugi kudek pinariba arm organization ki makok thongba sing separate administration ki demand tawriba Kuki zo furuki manungchanba MLA sing amadi furup asigi maru oiba opinion maker singna saruk yaduna ngasi October 10 dagi hauduna 12 fauba Shillong da mifam pangthoktuna haukiba sahi lising ani kulhumdoi gi me ahumda haurakhiba irang asigi anganba matamdagi hauduna furup asigi miyamna tanduna lakliba separate administration gi demand asi hena kansinanaba kari karamba khongthang lokhatkadagi haiba hiramda khanaragani hairi pressna phangba awangba thaki source amagi matung ina Shillong da numit nini chumna pangthokadawriba mifam asida furup asigi miyamna Manipur thukaiduna legislature yawba union territory gi demand asti phangnanaba honabada tongan-tonganba khongjang changsinbagi mahut framework amagi makhada hena mapangal kananaba amata oina khongjang changsinminabagi matangda maru oiba khanagani hairi paugi source asina makhata na hai furup asigi manungda leiriba tongan-tonganba CSO organizations singi manungda apunba apex body ama oiriba Kuki zo council KJC ga tanaramba tawduna national highway da numit nini chumna economic blockade ki khongjang changsilagani haina committee on tribal unity Kotuna press statement thadokuna miyamda lakthokluraba matung amuk hana khangaudana economic blockade ki khongjang handokhiba yauna furup asigi manungda leiriba tongan-tonganba groups singna amaga tanaramba tawduna masa-masagi apamagi matung ina khongthang kaya khenaba mawongda thangnarakpa asina haujik furup asigi miyamna amata oina demand tawriba political demand asi maring marangba thokhale haibagi matangda miyam marakta pendaba leiriba asi kokhanabagi damakta hairiba mifam asi pangthoknaba lepkhibani hainasu phongdoragli numit nini chumna Shillongda pangthokadawriba mifam asida Ministry of Home Affairs MHA Kuki National Organization KNO United People Front UPF amadi Kuki zo Council KJC ki marakta taunakhiba tripartite agreement aduda India lenga ki maikaidagi pirakhiba commitment adugi matangdasu kumna khanagani hairi nakalamaromda nakal ahungi marakta hiram kharada yanaba puraktuna taunakhiba agreement aduda yaukhiba wafam amata ngasi phawba thabakta onthoraktabadagi furup asigi miyangi marakta khoirang khoisaunaba kaya thokle hairi police personnel amagi nupi ijat manghanba amadi matai manaw hatpada maru oina senaba PDF ki Kuki zo ani military army na fakre ningsingba yabadi haukiba yumsa kaisa numit ki numidang pung 8 rom taba matamda Barma gi Sangain region da Myanmar gi government ki police oiba personnel amagi nupibu personnel asigi mimang maktada PDF ki militant singna sathina otpanaiba amadi nupi oibigi ijat hanjin hanjin manghalaba matungda matai manaw animak minungsi yaudana hatkibaga loinana makhoigi yumsu PDF singna maina tumna thadokkhibani
Kanglai Future News Update Manipur Numit Humnigi Manungda Changjarakadabani Haina KSCP Taibanganba Group na warning Twkhre. Social media da KSCP Taibanganba Groupu miyamna maring marangba loop ama oina ukhiba yaba loop asigi photo nataba ama thagalagliba Kanglai Future News Update Manipur Numit Humnigi Manungda loop asida Changjarakadabani Haina aina thingkraba KSCP Taibanganba Group ki Publicity Secretary Salainganba Mitaina Khudek Piduna Thadurakpa Serol Amana Fongdoragli Serol Aduna Makataraduna Kanglai Future News Update Manipur Kauba Facebook account Amana KSCP Taibanganba Group na Rims ki matangda ngarang October 9 da Thadokiba press release amaga mari lainana hairiba FB page asida private practice tawramba Rims ki Dr. Singh Pau Phaurakadabani KSCP Taibanganba haina caption ama haplaga Facebook ta upload tawrakhibak khulai paiba miyoi kharagi photo adu loop asiga mari lainadaba photo ni Kanglai Future News Update Manipur na thagalagliba photo ase khudakta laukthokadabani haina khanganbaga loinana numit humnigi manungda loopta changjaraktuna wakhal tathokminanaba khangalakli asigumba thawong asina maram oiraga loopki thabak thauramsing asi miyamna maring marangba oina ukhiba yai haibasi social media pairibasingna khangna chatpiyo hainasu press media gi khuthangda KSCP Taibanganba Group na amuka hanna miyamda appeal tawragli Signature campaign chatpada police ka Chaona Muknakhre stop vote chori haiba nationwide signature campaign gi manungchana Manipur Pradesh Youth Congress Committee gi volunteers singna ngarang khwairaman ima kaithel gi marakta banner paiduna stop vote chori gi signature campaign chatpada mafam aduda duty tariba police singna athingba pibadagi Chaona Muknaba Twkhre Manipur Pradesh Youth Congress Committee gi volunteers singna stop vote chori haina thaba banner makhada signature campaign adu BJP gi thawong yaningdabagi kholaw kaya lauduna Thangal Bazar Macindagi Hauraga Ima Kaithel Marak Yaurakpada Police na athingba adu pibadagi Muknaba adu thokibani mafam aduda Manipur Pradesh Youth Congress Committee gi volunteers sing adu police ka kanna muknarakbadagi Kaithel gi ima kaya tholaktuna khamdoki stop vote chori haiba signature campaign aduga mari lainana Manipur Pradesh Youth Congress Committee gi President Waihengbam Anana Miyangi Hak amasung Justice Kidamak Manipur Pradesh Youth Congress Committee na matam pumbada lepkani BJP na namthak tawduna vote karaga sasan tawba yaroi makhoi resign tawgadabani BJP na leibak manghanbani haina phongdoki Barma gi Mon State Billing Township amasung Chan State ki Moik Township ta kem saduna leiba rebel group ki lalhauba KNU gi leifamda military army na jet fighter sizinaduna bombing tawbada lalhauba taramatoi sikre angang ama yaukre tarahumdoina aruba phibamda sokre Delhi da station tawriba BJP gi MLA tarukna ngasi BL Santos unaduna lengak semnaba khanaragani haukiba numit kharanigi mamangdagi Manipur da popular government amma leihanabagi damakta BJP gi MLA sing center gi lusingba sing unarunabagi damakta Delhi da station tawduna leirakhiba adu ngasi ayupung 13 tabada Bharatiya Janata Party BJP ki National General Secretary Organization BL Santos ka BJP ki MLA taruka unaduna anauba lengak ama semnabagi damakta wa khanaragani hairi hiramasigi matangda press na phangba awangba thaki source amana hai Manipur gi BJP MLA singna anauba lengak ama semnabagi damak center gi lusingba sing unanabagi damak haukiba numit humni kharagi mamangdagi Delhi da station tawduna leirakhiba adugi saruk ama oina ngasi ayupung 13 tabada BJP gi General Secretary Organization BL Santos ka BJP gi MLA taruk na chaba team amaga unanaba chebaw pirakhibani paw asina makata na hai party gi National General Secretary Organization BL Santos ka unabada yagodaba BJP gi MLA taruk adudi hanagi se Minister Nongthombam Biren Speaker Thoksom Saijabrata MLA Thongam Bisorjit Yumnam Khemchan Govindas Konthaujam amasung Khongban Tabam Ibomchani haina paw asina makhatari Ningsingba yabadi ngarang numidang pung 3 fawba Delhi Manipur babanda pung ama chumna BJP gi MLA kunmanga na BJP gi North East Incharge Sambit Patraga unaduna anauba lengak ama semnabagi matangda party gi National President JP Nanda Prime Minister Narendra Modi Union Home Minister Amit Shah unanaba matam pibinaba haijabada
Sambit Patrana Makoigi Mahuta Party ki National General Secretary Organization BL Santos oina unanaba khangalakkhibani hairi. Ing tapa hanjilangnaba NPP na kadai phawba thaudang lawba yabagi haibadu yengsingani haina Conrad K Sangmana Phongdokhre. Manipurda haujik leiriba President role lengak asigi matamda miyangi mihuna semba lengak ama leihanbinaba BJP gi MLA kuntarungna Delhi da station tawduna Central Leaders singda leijabi thaduna taknaringai cherak asida BJP ga lengak paiminariba National People Party NPP gi National President Meghalaya gi Chief Minister Conrad K Sangma Imphal thunglakre. Mahakpu NPP Manipur State Unit ki President Yumnam Joy Kumar, Khetrigao Kendra gi MLA Sheikh Nurul Hassan, Moirang Kendra gi MLA Thongam Santi, Wangoi Kendra gi MLA Khurai Jam Loken amadi Lok Sabha gi Hanagi MP Lorho S Fozen Singba Party asigi masangnaiba miyoi kayana Bir Tikendrajit International Airport taramna okki. Conrad K Sangmana Imphal da hek thunglabaga Paumi Singda Phongdokhibada Mahaki Manipur Khongchat asi Manipur crisis asi loisinhanduna normalcy hanjilaknaba honabada party gi oina kari tawba yabagi haibadu yengsinba lakpani. Khongchat asida party gi lusingba sing lairiba stakeholders sing tongan ba phuruk ki miyoi sing maru oina Manipur miyanga unagani. Ing tapa hanjilaknaba party na kadai phawba thaudang lawba yabagi haibadu yengsingani. Manipur da thokliba irang asi loisinaba maikai kayadagi kana honaduna lakli. Masigi mahai phangbasu yaukre adubu miyamga toina unaba toina wari sanabana irang asi tapna tamna loisilaktuna mapung phana ingtapa hanjilakani thajai. Political party ama oina ingtapa hanjilaknaba honabada asawa thaudang lawba haibasi tangai phadaba thabakni. Manipurda thokhaningdaba thaudok thokpagi pau takkidaba kuire irang asi mapung phana loisinba ngamdrabasu khara makhaidi hantharagli haiba yai. Irang asi loisilaklabadi Miyangi mihuna semba lengak ama thamba haibasi democratic country ama oiriba leibak asidadi tangai padabani. Anauba lengak sembada BJP ga makhatana pungadra haiba adudi leiriba party leader amadi MLA singa khana khigani. Adubu miyamgi mihuna semba lengak ama thamba haibasidi mathau tai haina phongdoki. India gi oina ani suba khwaidagi chawba gallbladder GR hospital da mai pangna lauthokre. Manipur gi ahanba oina aduga India gi na khwaidagi chawba ani suba gallbladder 24.5 cm sangba gram chaunga ga kuntra lumba gallbladder ama Imphal East ki hapta da leiba GR hospital na mai pangna lauthokpa ngamkre. Hiramasigi matang da ngarang hospital asida pangthokiba paugi mifam amada hospital asigi consultant hepato pancreato biliary HPB amasung liver transplant surgeon oina thaupuriba Dr. Sitaranjana Phongdokhibada hai. Hospital asina ana layengi lamda pidamningai oiraba mai pakpa khongthang ama oina masagi zahi 94 surabi oinam saumbungdagi golmai primitadagi 24.5 cm sangba gallbladder ama mai pakna lauthokpa ngamkhiba asini. Thasigi anida operation tawduna mai pangna lauthokpa gallbladder asina India gi oina ani suba khwaidagi chawba gallbladder oiri. Masigi mamangda kumjali sing aniga tara tarukta Rajasthan da masagi zahi 93 surabi nupi amadagi 30 cm sangba gallbladder ama lauthokhiba aduna India gi khwaidagi chawba gallbladder oiri. Manipur gi oina gallbladder lauthokliba golmai premita gallbladder ningsingbiyu haina phongdokhi. Nimpu nipan suba pripaki mapo kumon thauram pangthokre. People's Revolutionary Party o Kangla Park pripaki nimpu nipan suba mapo kumon thauram lamdamasida khunda minariba yellow phurup singmi tami miyam pumnamaka khosamnana mapung fana pangthokre haina aina thingkraba loop asigi Department of Publicity and Propaganda gi Publicity Officer Mangal Khumana thadorakpa cherol amana phongdoragli. Cherol asina makhatana hai loop ki nimpu nipan suba mapo kumon thauram asi Central Headquarters CHQ General Headquarters GHQ 707 Mobile Battalion Base Area 1 Base Area 2 Base Area 3 Base Area 4 Technical Headquarters THQ Training Center TC Transit Camp Mobile Battalion 01 amadi Mobile Battalion 02 na singba tongan mafam singda pangthoki. Party Chairman
Interim Council ahaiba angomna athoiba mithunglen amadi Charge the Affairs, Publicity and Propaganda. Leibak ngakpa luangna thauram mapung oiduna Central Headquarter da pangthokpa thauram aduda Interim Council gi Chairman na Maira chukhatuna thauram haudoklaba matung lupki phiral chingkhatki. Athoiba mithunglen gi warol da Interim Council gi Chairman na Loilam mapu Indiana Kanglaipakta satharakliba geopolitics asina iramdam asigi phurup chatsingi marakta muknabagi thawong kaya thorakliba asina Kanglaipaki apunbagi sakdam amadi ingtapa nungsisana na hingbada achawa singnaba ama oihale haina phongdoki. Masina maram oiduna aikhoi karamna chakhotkani haibagi wafam asi ngasi phawba aikhoi masel ningtamna khangminaduna lepthok chanabagi tanja adu Indiana matuna lagli. Sahi lising kayagi puwari lahdariba Kanglaipakpu Indiana nampuda lausinkraba matung Kanglup phurup naiba akuba mityengda Kanglaicha singna wariba asibu karisu nasungdana yamna usitaba mawongda otpi naibiduna Kanglaipakpu malemgi kangkhuldagi matam chupagi oina muthanaba leptana honari. Ngasi maksu Kanglaipakta thokliba sahi ahum pharakadauraba irang Myanmargi saidangba singna naronda sangchilakliba popi thariba drug pusilakpada National Highway na singbada chathariba thawong singasi Thamoi sengna Kanglaicha singi khanba taragadi asigumba logi wangmada leiriba singasi thengnaduna tangdu leitaba chingtam nungsinaba lamdam oihanaba Indiana hotnafam thokpani haina sirol asina makha taragli.